पुनमपु तरामनो ओक्चरी हौजी सथरिब फीफा वर्ल्ड कप इनिसिंगनी कुंतरुकी सानकिबा मैचसिंग न्यूज लाइव चैनल की मैकैदगी मियामदा समलकना पाउदम जरी डेनिस उडोक की पांजना जर्मनी माई पाहनख्रे जापान तुनिसिया लाक्सना पांजन मरी सोंदा थोइबा ngamख्रे इस्राएल सऊदी अरबिया माइतिबा पीख्रे ईरान पांजन चले हाइदन हराव फोंदोकलिङैदा रेफरीना ऑफसाइड पिरमबदगी तुमिन लैनखी जून कुमार की नोंगाई मतुंग पुंग 12 मखाई ताबदगी बेल्जियम अमसुंग ईरान की मरक्ता मैच सानबा हौकी बेल्जियम न मरी अनि अहुम अमा फॉर्मेट अदुगा ईरान न मरी अहुम अहुम फॉर्मेट सानकिबा मैच अदुगी ओइना बेल्जियम की सानोरिसिंगना बोन हेना पाइदुन लाक्सना सानबा ngamki अहान हाफ फाबी ओइना बेल्जियम न बोन पाइबी सांगसादा मरफुगा माथोय ओइखिबा मतमदा ईरान न बोन पाइबी सांगसादा 35 खक ओइखि मैच असदा बेल्जियम न बोन हेना पाइदुना सानबा ngamdaba su target shoot फंगबगी खुदोंग चाबदी मसिंग यामकिदे लेबा अनि की मक्ता सानकिबा मैच अदुगी 35 सुबा मिनिट फावदा बेल्जियम न टारगेट शूट अनि फंगबा ngamki अदुगा ईरान न बोन पाइबी सांग लेमनबा शूट अनि फंगबगी मनुंगदा अमदी टारगेट शूट ओइखि सानकिबा मैच अदुगी 39 सुबा मिनिट ईरान न बेल्जियम की मायक्ता पांजन चनबा ngamबगी रावबा फोंदोकनारिङै मरक्ता लाइन रेफरीना ऑफसाइड ताई हाइना फिरान हाइगलंबदगी ईरान की फैन मयामना हरावंबा कया अदु खुदक्ता मांगखि मखाताना लेबा अनिगी मरक्ता सानकिबा मैच अदुगी ओइना बेल्जियम न काउंटर अटैक मसिंग हेना चथादुना सानबा ngamlabasु अहानबा हाफ लोय फावदा पांचन अमत्ता चनबा ngamdandai USA Mexico amadi Canada yumbu orga sathariba FIFA World Cup inising ani kuntaruki ngasi sanaki tongan tongan match singda German na Ivory Coast Japan na Tunisia aduga Spain na Saudi Arabia maithiwa fikre atoba match amada Ecuador amasung Curacao draw sakre Germany amasung Ivory Coast na sanakiba match ngasi nongalamdai pung amaga makhai tabdi haurga Toronto da laiba VMO finda Germany amasung Ivory Coast ki marakta match sanaba hauki Germany na ahum mari ahum formata aduga Ivory Coast na mari ahum hum da formata sanabagi match adugi oina Germany ki sanori singa bon khra hena paiduna sanaba ngamke match asa Germany na bon paibi sang sada yakai manga oikiba matamda Ivory Coast na bon paibi sang sada ni fuma khak oiki match asa Germany na bon khra hena paiduna sanaba ngamlabasu ahan bahap loyo fawada Ivory Coast na panjan amasure da mangjin tharga laiki Ivory Coast ki ahan bahap ki panjan adu Frank ke sina chankibani ani suba hap sanakiba adugi yakhema mapan chuba minita substitute oina sanglakiba Germany ki sanaroi Dennis udopna match ki burgani pan chuba minita panjan ama chanduna leba ani na panjan ama mamda draw manan laiki leba ani ki sanori sina match adu mai pakna makhatana panjan sin chanba ngamna bagi damak makoi gi haisiba singa pungphana uthok tuna sanaki ani suba hap ki injury time Germany ki Dennis udopna mahaki ani suba panjan chanba ngamki Ivory Coast ki oina match loi phawda makhatana panjan chanba ngamkidabadagi Germany na match adu panjan ani amada mai pakki Ecuador amasung Curacao ki sanakiba match ayuk pung manga makhai tabadi haurga group E gi match oina Kansas City da laiba Arrowhead isidamda Ecuador amasung Curacao gi marakta kanba namba tonglaki Ecuador na ahum manga ani formata aduga Curacao na manga ahum ani formata namba tonglaki ba match adugi oina Ecuador gi sanori singa hawgalapadi bon hena padun laksana sanaba ngamki match asida Ecuador na bon paibi gi sangsa da humra manga oki matamda Curacao na bon paibi sangsa da kuma khatama oiki match asida Ecuador na bon hena faidun na sanaba ngamna su panjin sanbang yabi khudong saba phangba ngamkide match asida Ecuador na shoot kuma taruk hangkiba target shoot tra manga yauki aduga Curacao gi oina shoot taragi manungda target shoot mari khatamak yauki Ecuador na corner kick kawbi dong sama mapalak phangki adu panchen amato onthopa ngamkide leba ani na akano mongda namba tawno kiba adugi apiba aroi matam phawada panchen amato chanabang ngamdra draw sakki Japan amasung Tunisia na sanakiba match ngasi ayuk pung 8 ga makhai tabadi haurga group A gi match oina Monterrey da laiba BBB stadium da Japan amasung Tunisia gi markta akan ba namba tawno ki Japan ahum mari ahum formata aduga Tunisia na manga ahum ani da formata sanaba hokiba match adugi oina Japan na bon khra hena paidon sanaba ngamki match asa Japan na bon paibi sangsada yakhigetare oikiba matamda Tunisia na bon paibi sangsada ni pumdoi oiki match asa Japan na bon hena paidon sanaba ngamkiba ga loina na panjin chanba yabi khudong chabasu masing hena phangki maduna maram orga match adugi hawgalakpa mari suba minute
Japangi Daisik Kamadana ahanba panjan chanba ngamki madugi matung kuthrom du suba minute tim adugi sanaroi ayase udana ani suba panjan chanba ngamki ba loinana ahanba hap loi fawada Japana panjan ani soinoda mangchin tharaga laiki ani suba hap sanaki ba adu da Tunisiagi maikai di panjan hantopa ngamna akanba mawong da sanarki adu bon paibi sang niam kibana maram oirega panjan channa ba hona kiba sing mai pak pangam kide amarom da mes adugi hufuga mapan amasung marfugu humdo suba minita Japangi Julia into amadi ayasi udana panjan amam chanba ngamki Tunisiagi oina mes loi fawra panjan amada chanba ngamki dabdagi mes adu Japana laksana panjan mari sonoda mai paki mes asida Tunisia na corner kick ahum kawbagi khudong chawa pangki aduga Japana manga kawbagi khudong chawa pangki Spain amasung Saudi Arabia sanakiba mes ngasi nimidang pung 4:30 tabadi haurga Atalanta da laiba Masadia base stadium da Spain amasung Saudi Arabia gi marakta mes sanaba hauki Spain na mari ama ani ahum format aduga Saudi Arabia na mari ani da format sanakiba mes adugi oina Spain gi sanori singna bon hena padra naksana sanaba ngamki mes asida Spain na bon paibi sangsada humdraga mathoi oikiba matamda Saudi Arabia na bon paibi sangsada kun mapagtamak oiki mes adugi hogla patara suba minita miken oyar vanna haisingna haidorkiba bon ama tim adugi sanori lamin yamanna panjan onthotuna panjan ama soinda mangjin tharga laiki makhatha na sanaki mes adugi kumathoi suba minita Spain gi miken oyar vanna timgi ani suba panjan chanba ngamki ikan kanada kunmari suba minita oyar banna mahaki ani suba aduga timgi ahum suba panjan chanba ngamki Saudi Arabia gi makai di makogi mayokta sangsing kiba panjan sing adu hantokpa ngamnaba akan mamong da honarba su bon paibi sang nem kimena panjan chanba yabagi khudong chaba pangkite maduna maram orga ahan mahap loy fawra Spain na panjan om sore da mangjin tharaga laiki ani suba hap sanaki ba adu da su Spain gi sanoi sing na adumak bon hena paiduna sanaba ngamki ani suba haki hogolakpa fumapan suba minita Spain na target tamna kauksila kiba bon ama Saudi Arabia gi gon kifer na ngakhoki mahana ngakhoki ba bon adus makoigi sanaroi tampapi gi kuda palaga target ta amu hana paichin kibadigi Spain na panjin mari soinda mangjin tharaga laiki mes adugi humda suba mid fawbada Spain na shoot kun phangkiba manung da target shoot mapan yauki aduga Saudi Arabia na shoot ani phangkibi manung da target shoot amata yaw ngamkide sanakiba mes adugi oina Saudi Arabia gi sanaroi ani da referee na yellow card sing book tokki makata na team ani gi marka sanika mes aduda Saudi Arabia gi makai gi makoigi haisingba sing mapung phan uthoktu na panjan chanba ngamna honar basu Spain gi haisingda ba defender sing na tatuna aremna tahan ki maduna maram oirga mes ki apiba aroi matam fawbudagi Saudi Arabia gi makai gi panjan amata chanba ngamkhidabna maram oirga mes adu Spain na panjan mari sono da mai paki Group S ki oina Spain mes ani sanakibda ama mai pak laga amana draw satuna point tebanda punna point mari phanglaga khadi makok thonga leiba ngamli ngasigi oina di Fifa World Cup ini singani kuntor ki paudam lo sanjari amuk Manipur gi sanabgi faw amuk bijari MPC trophy drosa in FC na sajing FC thwarga champion oikre Mati Propose Club MPC hyang thana sindona club asigi sanabung sathar ki anilak suba 9-man A-side Village Open Football Tournament 2020 ngasi loisin kipa loinana loisin manumita sanaki ba final match ta drosa in FC na sajing FC maiki piram naga team champion oiba ngamkre ngasi nungten pung mari makai tabadi haurga sajing FC amasung drosa in FC gi marakta sanaki ba final adugi oina team animaki sanori singna changchata haisingma manana sanaba ngamkiba loinana amana amagi makai da panjan sanaba honna kiba singmai papa ngamna kide nakan ani gi marta akan mamongda namba tawna kiba adugi oina ahan bahap loy fawada pansin amata sanaba ngamjang laiki ani suba hap sana kiba adugi kunsa suba minita drosa in FC gi nawbana ahan panjan sanba ngamduna panjan ama sonina mangjin tharga laiki mes adugi ni fuma pan suba minita drosa in FC gi nawbana mahaki amadi tim gi ani suba panjan sanba ngamki sajing FC gi makai digi makoi gi mayokta sang kiba panjan sin hantona ba ngamna ba honara basu mes apiba aroi matam fawada panjin amata chanba ngamkhidabdagi match adu drosa in FC na panjin ani soino da mai pak to na champion oiba ngamkhibani champion oikraba drosa in FC gi team da sengi mana oina upa lakh amadi trophy khusina duna puning thogat ki aduga runners up amadi third place ta laikhiba team ani da mathang sina sengi mana oina nupa ni sing humdra amasung nupa ni sing kuthra amadi trophy sing piduna puning thogat ki tournament asigi best goalkeeper gi titan na drosa in FC gi lopok ngan bana loki
टीम असिमकी सनरोय थोई अमदी टॉपर मथंग सिना बेस्ट डिफेंडर अमदी टॉप स्कोर की मना लोकी बेस्ट प्लेयर की टाइटल CFC की एन लेंगाकपना अदुगा बेस्ट डिसिप्लिन टीम ना RTO थनाउजम लताकी ngasi losanbi thoram adur Manipur ki Chief Minister Y Kemsan Home amasung Yaski Minister Govidas Kothojam Nauria Fahangna ba AC ki MNA KB Langtaban AC ki MNA Samna Singba Mingthulen Singh oina saru yaki Takwa Trophy Khetrigao FC amasung KKK United Mai Pakre Tetha Khongpan Welfare Association Takwa na sinduna tentha da leiba multiplex campground sa thariba Tawa Football Festival ni singani kuntar ki ngasi sani ba tongan ba match sing da Khetrigao FC amasung KKK United Mai Pakre ngasi ahanba ground da yakai ga humdoi suba match oina ngasi nungtin pung 3:30 tabadi haurga thungju FC amasung Khetrigao FC gi marta lamba tawna ki team ani gi magda sanaki ba match adugi oina hagulakpadi nakan anima ki sanori singna bon 5 gi sang manana sanaba ngamki maduna maram orga amana amabu laksana control tawduna sanana ba hona ki ba sing mai pa pangamna ki de match loy phawada team anina panjin amata chanam ngamdana dai ki tungda penalty kauna bada Khetrigao FC na thungju bu panjin mangas mari da mai thiba piram ki ani suba ground da yakhai mari suba match da Khongjong FC amasung KK United ki marakta sanaki ba match adugi oina hogolakpadi KK gi United ki sanoi sina laksana sanaba ngamkibo loina na panjin mapan amada mai pakhi loisalakpada MM News Live channel bumiyeng tabiri ba khwai puno mapu amuk ka hana kurum jari paw loi jari